ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ YouTube ꯆꯦꯅꯦꯜ ꯌꯪ ꯃꯥꯏꯟꯁꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯗ ꯂꯤꯒꯗꯧꯔꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯍꯨꯟꯗꯨꯝ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯤ꯫ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯛꯂꯒꯦ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯍꯨꯟꯗꯨꯝ ꯈꯨꯟꯒꯤ ꯈꯨꯂꯥꯛꯄꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛ ꯃꯃꯥ ꯅꯠꯇ꯭ꯔꯒ ꯃꯄꯥꯒ ꯂꯣꯏꯅꯅ ꯂꯧ ꯎꯕ ꯆꯠꯂꯤ꯫ ꯅꯣꯡꯃꯗꯤ ꯃꯍꯥꯛ ꯃꯇꯣꯝꯇ ꯂꯧ ꯎꯕ ꯆꯠꯄꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯨꯔꯥꯛ ꯑꯃ ꯄꯥꯏꯔꯛꯇꯨꯅ ꯃꯥꯒꯤ ꯈꯣꯏꯗꯧꯗ ꯇꯣꯡꯂꯝꯃꯤ꯫ ꯀꯨꯔꯥꯛ ꯑꯗꯨ ꯂꯧꯊꯣꯛꯄ ꯌꯥꯗꯦ, ꯇꯥꯟꯊꯣꯛꯄꯁꯨ ꯆꯠꯇꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯇꯣꯡꯂꯝꯂꯒ ꯀꯨꯔꯥꯛꯇꯨ ꯃꯇꯣꯝꯇ ꯄꯥꯏꯖꯈꯤ꯫ ꯀꯨꯔꯥꯛ ꯇꯣꯡꯂꯝꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯗꯨ ꯃꯤꯔꯣꯜꯂꯦ꯫ ꯊꯥ ꯑꯃ ꯑꯅꯤ ꯐꯥꯖꯤꯜꯂꯛꯂꯕꯗ ꯃꯍꯥꯛ ꯃꯤꯔꯣꯜꯂꯦ ꯈꯪꯕꯗꯒꯤ ꯅꯨꯡꯁꯥ ꯊꯤꯔꯛꯂꯦ꯫ ꯃꯥꯕꯨ ꯄꯣꯛꯄ ꯃꯃꯥ ꯃꯄꯥꯅ ꯀꯔꯤꯒꯨꯝꯕ ꯈꯪꯂꯛꯂꯕꯗꯤ ꯐꯨꯕꯤ ꯆꯩꯕꯤꯒꯅꯤ ꯀꯤꯕꯅ ꯃꯍꯥꯛ ꯇꯨꯝꯕ ꯆꯥꯕ ꯆꯪꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯊꯥ 3-4 ꯁꯨꯖꯤꯜꯂꯛꯂꯕꯗ ꯅꯨꯡꯁꯥ ꯊꯤꯕꯗ ꯅꯠꯇꯅ ꯃꯍꯥꯛ ꯃꯇꯣꯝꯇ ꯂꯣꯟꯅ ꯀꯞꯂꯛꯂꯦ꯫ ꯅꯣꯡꯃ ꯃꯇꯣꯝꯇ ꯂꯧꯕꯨꯛꯇ ꯂꯥꯛꯂꯒ ꯃꯁꯥꯗ ꯏꯜꯂꯤꯕ ꯀꯔꯧ ꯐꯤ ꯑꯗꯨ ꯂꯩꯕꯥꯛꯇ ꯊꯥꯔꯦ꯫ ꯃꯍꯥꯛꯅ ꯊꯥꯔꯤꯕ ꯀꯔꯧ ꯐꯤꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ "ꯄꯪꯂꯕꯤ ꯂꯩꯁꯥꯕꯤ, ꯑꯩꯕꯨ ꯈꯪꯍꯟꯗꯅ ꯃꯤꯔꯣꯜꯍꯜꯂꯤꯕ ꯅꯍꯥꯛ ꯃꯤ ꯑꯣꯏꯔꯕꯁꯨ ꯂꯥꯏ ꯑꯣꯏꯔꯕꯁꯨ ꯊꯣꯔꯛꯂꯣ, ꯑꯩꯅ ꯊꯥꯖꯔꯤꯕ ꯀꯔꯧ ꯐꯤ ꯑꯁꯤꯗ ꯐꯝꯕꯤꯔꯣ" ꯍꯥꯏꯅ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯀꯞ ꯂꯥꯎꯗꯨꯅ ꯍꯥꯏꯖꯔꯛꯂꯕꯗ ꯂꯥꯏ ꯅꯨꯄꯥꯅ ꯂꯤꯟꯒꯤ ꯃꯁꯛ ꯂꯧꯗꯨꯅ ꯂꯥꯛꯂꯒ ꯃꯥꯒꯤ ꯀꯔꯧ ꯐꯤꯒꯤ ꯃꯊꯛꯇ ꯀꯨꯜꯂꯔꯦ꯫ ꯑꯀꯤꯕꯒꯤ ꯃꯁꯛ ꯐꯪꯅ ꯆꯥꯎꯔꯕ ꯂꯤꯟ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯀꯤꯕꯅ ꯄꯥꯈꯠꯂꯦ, ꯃꯅꯥꯛꯇ ꯆꯪꯕ ꯉꯝꯗ꯭ꯔꯦ꯫ ꯂꯥꯏꯅ ꯑꯣꯟꯕ ꯂꯤꯟ ꯑꯗꯨꯅ ꯃꯤꯔꯣꯟꯅ "ꯏꯕꯦꯝꯃ, ꯀꯤꯒꯅꯨ, ꯑꯩꯒꯤ ꯅꯥꯛꯇ ꯐꯝꯂꯣ ꯂꯥꯎ" ꯍꯥꯏꯔꯕ ꯐꯥꯎꯕꯗ ꯃꯍꯥꯛꯇꯤ ꯀꯤꯗꯨꯅ ꯆꯪꯗ꯭ꯔꯦ꯫ ꯂꯩꯁꯥꯕꯤꯒꯤ ꯑꯀꯤꯕ ꯃꯑꯣꯡ ꯃꯇꯧꯗꯨ ꯎꯕꯗ ꯂꯥꯏ ꯅꯨꯄꯥꯅ ꯑꯣꯟꯕ ꯂꯤꯟꯗꯨꯅ ꯈꯪꯍꯧꯗꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯥ ꯑꯃ ꯑꯣꯜꯂꯦ꯫ ꯃꯗꯨ ꯎꯕꯗ ꯂꯩꯁꯥꯕꯤ ꯑꯗꯨ ꯉꯛꯂꯦ, ꯀꯤꯕ ꯈꯔ ꯐꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯍꯟꯅ ꯀꯧꯁꯤꯜꯂꯛꯂꯕꯗ ꯃꯍꯥꯛ ꯑꯀꯤꯕ ꯑꯃꯁꯨꯡ ꯍꯪꯒꯣꯏꯕ ꯂꯩꯇꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯐꯝꯃꯤꯟꯅꯔꯦ꯫ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯨꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯗꯨꯅ ꯂꯩꯔꯦ꯫ ꯂꯤꯟꯅ ꯑꯣꯟꯕ ꯅꯨꯄꯥꯗꯨ ꯂꯧꯕꯨꯛꯇ ꯂꯥꯛꯇꯨꯅ ꯂꯩꯁꯥꯕꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯕꯗꯨ ꯀꯅꯥ ꯑꯃꯠꯇ ꯎꯍꯟꯗꯦ꯫ ꯃꯤꯔꯣꯟꯕ ꯊꯥ 5-6 ꯐꯥꯔꯛꯂꯕ ꯐꯥꯎꯕꯗ ꯃꯥꯅ ꯃꯃꯥ ꯃꯄꯥꯗ ꯀꯤꯗꯨꯅ ꯍꯥꯏꯗꯣꯛꯇ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯂꯩꯁꯥꯕꯤ ꯑꯗꯨ ꯃꯤꯔꯣꯟꯕ ꯊꯥ 8-9 ꯐꯥꯖꯤꯜꯂꯛꯂꯕꯗ ꯍꯥꯏꯗꯣꯛꯇꯕ ꯌꯥꯗꯗꯨꯅ ꯃꯃꯥꯗ ꯇꯥꯛꯊꯣꯛꯂꯦ꯫ ꯃꯃꯥꯅꯁꯨ ꯃꯄꯥꯗꯗꯤ ꯀꯤꯗꯨꯅ ꯍꯥꯏꯗꯣꯛꯇꯦ꯫ ꯅꯣꯡꯃ ꯃꯄꯥ ꯈꯨꯂꯥꯛꯄꯅ ꯁꯥ ꯇꯥꯟꯕ ꯆꯠꯂꯨꯕꯗ ꯁꯥ ꯑꯃꯠꯇ ꯐꯥꯔꯛꯇꯗꯨꯅ ꯍꯜꯂꯛꯄꯗ ꯃꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯗꯨ ꯃꯤꯔꯣꯟꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯎꯕꯗ ꯃꯍꯥꯛ ꯁꯥꯎꯔꯦ꯫ ꯃꯆꯥꯅꯨꯄꯤ ꯀꯧꯔꯒ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯀꯅꯥꯅꯣ ꯍꯪꯂꯛꯂꯦ꯫ ꯃꯆꯥꯅꯨꯄꯤꯅ ꯃꯥꯒꯤ ꯅꯨꯄꯥꯗꯤ ꯃꯤ ꯅꯠꯇꯦ, ꯂꯥꯏꯅꯤ ꯍꯥꯏꯔꯛꯂꯕꯗ ꯃꯄꯥ ꯈꯨꯂꯥꯛꯄꯅ ꯊꯥꯖꯗꯗꯨꯅ ꯃꯁꯛ ꯌꯦꯡꯒꯦ ꯍꯥꯏꯔꯛꯂꯦ꯫ ꯃꯄꯥꯅ ꯀꯟꯅ ꯇꯛꯁꯤꯜꯂꯛꯂꯕꯗ ꯂꯩꯁꯥꯕꯤ ꯑꯗꯨ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯃꯄꯥꯒ ꯂꯣꯏꯅꯅ ꯂꯧꯕꯨꯛ ꯇꯥꯟꯅ ꯂꯥꯛꯂꯒ ꯃꯁꯥꯗ ꯏꯜꯂꯤꯕ ꯀꯔꯧ ꯐꯤ ꯑꯗꯨ ꯊꯥꯔꯒ ꯃꯕꯨꯡꯉꯣꯕꯨ ꯀꯧꯔꯛꯂꯦ꯫ "ꯍꯦ ꯂꯥꯏ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯒ ꯀꯔꯧ ꯐꯤꯗ ꯐꯝꯕꯤꯕꯗꯨ ꯉꯁꯤꯁꯨ ꯂꯥꯛꯄꯤꯔꯣ꯫ ꯑꯩꯒꯤ ꯏꯄꯥꯅ ꯅꯪꯕꯨ ꯃꯁꯛ ꯌꯦꯡꯒꯦ ꯇꯥꯛꯄꯤꯔꯦ." ꯑꯁꯨꯝꯅ ꯃꯥꯅ ꯍꯟꯅ ꯀꯧꯖꯕꯗ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯑꯗꯨ ꯂꯩꯁꯥꯕꯤ ꯑꯗꯨ ꯅꯠꯇꯅ ꯀꯅꯥꯕꯨꯁꯨ ꯎꯍꯟꯅꯤꯡꯗꯕꯗꯒꯤ ꯂꯥꯏꯗꯨ ꯂꯥꯛꯇ꯭ꯔꯦ꯫ ꯈꯨꯂꯥꯛꯄꯅꯗꯤ ꯃꯥꯕꯨ ꯍꯦꯛ ꯎꯕꯗ ꯍꯥꯠꯀꯦ ꯍꯥꯏꯅ ꯋꯥꯁꯛꯄꯗꯨ ꯇꯥꯕꯗ ꯀꯤꯗꯨꯅ ꯂꯥꯛꯇꯕꯅꯤ ꯈꯜꯂꯤ꯫ ꯃꯥꯅ ꯀꯧꯖꯔꯤꯕ ꯂꯥꯏ ꯑꯗꯨꯅ ꯊꯣꯛꯄꯤꯔꯛꯇ꯭ꯔꯕꯗ ꯈꯨꯂꯥꯛꯄꯗꯨ ꯁꯥꯎꯕꯅ ꯐꯤ ꯀꯥꯝꯂꯦ꯫ ꯃꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤꯅ ꯃꯆꯤꯜ ꯊꯤꯗꯨꯅ ꯄꯉꯥꯡ ꯉꯥꯡꯕꯅꯤ, ꯃꯥꯕꯨ ꯆꯣꯞꯍꯟꯒꯦ ꯇꯧꯕꯅꯤ ꯈꯜꯂꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯐꯨꯗꯨꯅ ꯃꯌꯨꯝ ꯇꯥꯟꯅ ꯄꯨꯔꯛꯂꯦ꯫ "ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯅꯪꯕు ꯃꯤꯔꯣꯜꯍꯜꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯃꯤ ꯑꯣꯏꯔꯕꯁꯨ ꯂꯥꯏ ꯑꯣꯏꯔꯕꯁꯨ ꯑꯩꯉꯣꯟꯗ ꯎꯠꯄ ꯉꯝꯗ꯭ꯔꯕꯗꯤ ꯅꯍꯥꯛ ꯍꯥꯠꯀꯅꯤ" ꯍꯥꯏꯔꯛꯂꯦ꯫ ꯃꯄꯥꯒꯤ ꯑꯀꯟꯕ ꯃꯌꯥꯊꯪ ꯑꯗꯨ ꯇꯥꯕꯗ ꯂꯩꯁꯥꯕꯤ ꯑꯗꯨ ꯅꯨꯡꯁꯥ ꯊꯤꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨ ꯃꯍꯥꯛ ꯆꯔꯥ ꯍꯦꯟꯗꯨꯅ ꯀꯞꯇꯨꯅ ꯇꯨꯝꯈ꯭ꯔꯦ꯫
ꯑꯍꯤꯡꯗ ꯃꯥꯒꯤ ꯃꯃꯪꯗ ꯂꯥꯏ ꯑꯗꯨ ꯂꯥꯛꯂꯒ "ꯏꯕꯦꯝꯃ, ꯅꯍꯥꯛ ꯅꯠꯇꯅ ꯀꯅꯥ ꯑꯃꯠꯇ ꯈꯪꯍꯟꯕ ꯌꯥꯗꯦ, ꯑꯗꯨꯅ ꯂꯥꯛꯇꯕꯅꯤ꯫ ꯅꯍꯥꯛ ꯅꯄꯥꯒꯤ ꯅꯅꯥꯛꯇ ꯂꯩꯔꯕꯗꯤ ꯃꯤꯋꯥ ꯃꯤꯁꯥ ꯇꯥꯔꯒꯅꯤ, ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯂꯔꯣꯏ, ꯑꯗꯨꯅ ꯍꯧꯖꯤꯛꯃꯛ ꯅꯃꯥ ꯅꯄꯥꯒꯤ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯆꯦꯜꯂꯛꯎ, ꯑꯩ ꯅꯪꯕꯨ ꯍꯨꯏꯃꯩ ꯈꯨꯜꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯦ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ꯫ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯃꯤꯀꯞ ꯍꯦꯛ ꯊꯣꯔꯛꯄꯒ ꯃꯃꯪꯗ ꯂꯥꯏꯅ ꯍꯥꯏꯔꯝꯕ ꯋꯥ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯃꯥ ꯃꯄꯥ ꯈꯪꯍꯟꯗꯅ ꯑꯍꯤꯡ ꯑꯗꯨꯗ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜꯂꯛꯂꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯃꯌꯨꯝꯗ ꯃꯆꯥꯅꯨꯄꯤ ꯂꯩꯔꯝꯗ꯭ꯔꯕꯗ ꯈꯨꯜꯂꯥꯛꯄꯗꯨ ꯃꯈꯨꯠꯇ ꯇꯥ ꯄꯥꯏꯔꯒ ꯊꯤꯕ ꯍꯧꯔꯛꯂꯤ꯫ ꯈꯨꯜ ꯊꯨꯡꯅ ꯆꯠꯇꯨꯅ ꯊꯤꯕꯗ ꯐꯪꯂꯛꯇ꯭ꯔꯕꯗ ꯑꯇꯣꯞꯄ ꯈꯨꯜ ꯇꯥꯅ ꯊꯤꯕ ꯂꯥꯛꯂꯤ꯫ ꯃꯄꯥꯅ ꯃꯥꯕꯨ ꯇꯥꯟꯅꯔꯛꯂꯦ ꯈꯪꯂꯗꯨꯅ ꯃꯄꯥ ꯈꯪꯗꯅꯕ ꯅꯣꯡꯃꯥꯡꯈꯥ ꯄꯥꯝꯕꯤꯒꯤ ꯃꯔꯨꯝꯗ ꯂꯨꯝꯗꯨꯅ ꯂꯣꯠꯄꯗ ꯂꯣꯛ ꯈꯨꯔꯛꯇꯅꯕ ꯅꯣꯡꯃꯥꯡꯈꯥ ꯃꯅꯥ ꯆꯥꯗꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯣꯡꯃꯥꯡꯈꯥ ꯃꯅꯥ ꯆꯥꯔꯕꯗꯤ ꯂꯣꯛ ꯈꯨꯕ, ꯂꯣꯛ ꯊꯨꯡꯕ ꯐꯩ꯫ ꯊꯤꯕ ꯍꯧꯅꯕ ꯃꯈꯩ ꯊꯤꯕꯗ ꯃꯆꯥꯅꯨꯄꯤ ꯐꯪꯗ꯭ꯔꯕꯗ ꯈꯨꯜꯂꯥꯛꯄ ꯑꯗꯨ ꯁꯥꯎꯅ ꯁꯥꯎꯅ ꯃꯌꯨꯝꯗ ꯍꯟꯈꯤ꯫ ꯑꯁꯤꯗꯒꯤ ꯈꯨꯜꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯗꯨ ꯃꯇꯣꯝꯇ ꯂꯥꯛꯂꯒ ꯍꯨꯏꯃꯩ ꯈꯨꯟꯗ ꯂꯩꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯥꯏ ꯅꯨꯄꯥ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯩꯃꯤꯟꯅꯈꯤ꯫ ꯑꯁꯨꯝꯅ ꯍꯨꯏꯃꯩ ꯈꯨꯜꯗ ꯂꯩꯗꯨꯅ ꯊꯥ 10 ꯃꯄꯨꯡ ꯐꯥꯔꯒ ꯃꯆꯥꯅꯨꯄꯥ 2 ꯄꯣꯛꯂꯦ꯫ ꯃꯆꯥꯅꯨꯄꯥ ꯄꯣꯛꯄ ꯅꯨꯃꯤꯠꯇꯒꯤꯗꯤ ꯂꯥꯏ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯍꯨꯏꯃꯩ ꯈꯨꯟꯗ ꯂꯩꯗꯨꯅ ꯌꯣꯛꯂꯛꯄ ꯃꯆꯥꯅꯨꯄꯥ 2 ꯑꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯎꯁꯤꯜꯂꯛꯇꯨꯅ ꯄꯥꯈꯪ ꯐꯥꯔꯛꯂꯦ, ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯛꯂꯦ꯫ ꯅꯣꯡꯃ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕꯅ "ꯏꯃꯥ, ꯑꯩ ꯇꯝꯗ ꯀꯨꯝꯗꯨꯅ ꯂꯝ ꯌꯦꯡꯂꯨꯒꯦ" ꯍꯥꯏꯔꯕꯗ ꯃꯃꯥꯅ "ꯏꯆꯥꯅꯨꯄꯥ, ꯅꯍꯥꯛꯇꯤ ꯑꯇꯣꯝꯕꯅꯤ, ꯅꯄꯥꯡꯒꯜꯁꯨ ꯁꯣꯜꯂꯤ, ꯀꯔꯝꯅ ꯅꯇꯣꯝꯇ ꯇꯝꯗ ꯀꯨꯝꯗꯨꯅ ꯂꯝ ꯌꯦꯡꯕ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯆꯠꯀꯅꯨ" ꯍꯥꯏꯅ ꯃꯃꯥꯅ ꯊꯤꯡꯕꯗ ꯃꯥꯅ ꯌꯥꯗ꯭ꯔꯦ꯫ ꯃꯃꯥꯅ ꯄꯤꯕ ꯑꯣꯛ ꯑꯃꯣꯝ ꯑꯃ, ꯌꯥꯏꯉꯪ ꯃꯅꯥꯎ ꯈꯔ, ꯄꯥꯜ ꯃꯅꯥꯎ ꯈꯔ, ꯐꯧ ꯈꯔꯒ ꯆꯥꯌꯣꯝ ꯌꯨꯌꯣꯝ ꯃꯌꯥꯝꯗꯨ ꯄꯨꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨ ꯇꯝꯗ ꯀꯨꯝꯂꯛꯂꯦ꯫ ꯈꯔ ꯆꯠꯂꯒ ꯃꯐꯝ ಚಾꯕ ꯌꯦꯡꯗꯨꯅ ꯑꯍꯤꯡ ꯂꯦꯛꯇꯨꯅ ꯂꯩꯕꯗ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯑꯣꯛ ꯑꯃꯣꯝꯗꯨ ꯑꯣꯛ ꯂꯥꯕ ꯑꯃꯒ ꯑꯣꯛꯅꯈꯤ ꯍꯥꯏꯕꯒꯤ ꯃꯐꯝ ꯑꯗꯨ ꯎꯈ꯭ꯔꯨꯜ ꯀꯧꯅꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯥꯅ ꯄꯨꯔꯛꯄ ꯑꯣꯛ ꯑꯃꯣꯝꯗꯨ ꯄꯨꯗꯨꯅ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯃꯥꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯑꯣꯛ ꯑꯃꯣꯝꯗꯨ ꯊꯥꯁꯤꯡ ꯁꯨꯔꯛꯇꯨꯅ ꯃꯆꯥ ꯄꯣꯛꯂꯦ ꯍꯥꯏꯕꯒꯤ ꯃꯐꯝ ꯑꯗꯨ ꯑꯣꯛꯄꯣꯛꯄꯤ ꯊꯣꯜꯂꯦ, ꯍꯧꯖꯤꯛꯅ ꯌꯥꯏꯉꯪꯄꯣꯛꯄꯤ ꯀꯧꯅꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯂꯥꯛꯄꯅ ꯂꯩꯇꯦꯝ ꯃꯥꯟꯅꯕ ꯇꯝꯄꯥꯛ ꯌꯧꯔꯛꯄꯒ ꯃꯥꯒꯤ ꯂꯩꯅꯕ ꯌꯨꯝ ꯑꯃ ꯁꯥꯔꯦ꯫ ꯃꯍꯥꯛꯅ ꯃꯇꯣꯝꯇ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯉꯩꯗ ꯅꯣꯡꯃ ꯅꯣꯡ ꯌꯥꯝꯅ ꯀꯟꯅ ꯆꯨꯕ ꯅꯨꯃꯤꯠ ꯑꯃꯗ ꯀꯕꯨꯏ ꯃꯆꯜ ꯃꯕꯨꯡ 2 ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯌꯨꯝꯗ ꯅꯣꯡ ꯊꯨꯞꯇꯨꯅ ꯑꯍꯤꯡ ꯂꯦꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯀꯕꯨꯏ ꯂꯩꯁꯥꯕꯤ ꯑꯗꯨꯒ ꯃꯥꯒ ꯅꯨꯡꯁꯤꯅꯗꯨꯅ ꯂꯩꯁꯥꯕꯤ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯍꯧꯏ꯫ ꯀꯕꯨꯏ ꯃꯕꯨꯡ ꯑꯗꯨ ꯃꯇꯣꯝꯇ ꯃꯌꯨꯝꯗ ꯍꯟꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯇꯝꯄꯥꯛꯇ ꯂꯩꯗꯨꯅ ꯂꯧ ꯎꯗꯨꯅ ꯏꯪꯈꯣꯜ ꯀꯣꯏꯗꯨꯅ ꯃꯃꯥꯅ ꯄꯤꯔꯛꯄ ꯄꯥꯜ ꯐꯧ ꯑꯗꯨ ꯊꯥꯗꯨꯅ ꯌꯥꯝꯅ ꯂꯣꯛꯂꯦ꯫ ꯑꯣꯛ ꯑꯃꯣꯝ ꯑꯗꯨꯁꯨ ꯃꯆꯥ ꯌꯥꯝꯅ ꯄꯣꯛꯂꯦ꯫ ꯆꯍꯤ ꯑꯣꯜꯂꯛꯄꯗ ꯃꯆꯥꯅꯨꯄꯥ 1 ꯄꯣꯛꯂꯦ꯫ ꯃꯆꯥꯅꯨꯄꯥ ꯄꯣꯛꯄ ꯅꯨꯃꯤꯠ ꯑꯁꯤꯗ ꯆꯤꯡꯗ ꯂꯩꯕ ꯃꯌꯥꯝꯕꯒ ꯃꯃꯥꯒ ꯑꯅꯤꯅ ꯃꯥꯕꯨ ꯊꯤꯕ ꯂꯥꯛꯄꯗ ꯀꯕꯨꯏ ꯄꯥꯈꯪ ꯑꯗꯨꯁꯨ ꯃꯆꯜ ꯎꯅꯕ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯊꯦꯡꯅꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯃꯈꯣꯏ 3 ꯂꯥꯛꯃꯤꯟꯅꯔꯦ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯅꯧꯅ ꯄꯣꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯥꯡꯂꯨꯞ 2ꯒꯤ ꯃꯆꯥꯅꯤ ꯈꯪꯅꯅꯕ ꯑꯉꯥꯡꯒꯤ ꯃꯃꯤꯡ ꯃꯤꯇꯤꯟ ꯊꯣꯜꯂꯤ꯫ ꯃꯇꯨꯡꯗꯗꯤ ꯅꯨꯄꯥ ꯄꯣꯛꯂꯒ ꯃꯄꯥꯒꯤ ꯀꯥꯡꯂꯨꯞꯇ ꯇꯤꯟꯕ, ꯅꯨꯄꯤ ꯄꯣꯛꯂꯒ ꯃꯃꯥꯒꯤ ꯀꯥꯡꯂꯨꯞꯇ ꯇꯤꯟꯕ ꯍꯥꯏꯅ ꯌꯥꯅꯔꯤ꯫ ꯑꯁꯨꯝꯅ ꯇꯥꯡꯈꯨꯜ ꯄꯤꯕꯥꯒ ꯀꯕꯨꯏ ꯅꯤꯡꯉꯣꯜꯒ ꯂꯧꯅ ꯂꯩꯅꯗꯨꯅ ꯇꯝꯄꯥꯛꯇ ꯈꯨꯟꯗꯥ ꯂꯩꯇꯥꯅ ꯂꯩꯃꯤꯟꯅꯕ ꯍꯧꯈꯤ ꯍꯥꯏꯅꯩ꯫ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯕꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯅꯕ ꯅꯣꯜꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯂꯥꯏꯛ, ꯁꯤꯌꯔ ꯑꯃꯗꯤ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ꯫ ꯀꯅꯥꯒꯨꯝꯕꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯑꯣꯏꯔꯒꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫